District ki Liangmai Tafouda Leiba Naga People Fronts NPF ki Manipur State Unit Headquarter Ngarang Numidang Khoisaonaraba Miyamna Thugairaba Matung Thadokkhre haidi Thadokkhre Ngarang Naga Furup ki Miyoi Taruk Kangpokpi District ki Mafam Amadagi Nungshi Haitana Fibam Kaina Hatlaba Matung Asiba Hakchang Oina Fangkiba Thadok aduda Khoisaonaraba Miyamna Pendabadagi Tauramba Oibe Yai Haina Chingnari Lengak Paibada Yauriba Political Party asi Haujiksu Thadok asigi matangda Chamamnari Thadok asi United Naga Council na Naga Micham Tarukpu Kuki Militant Singna Nungshi Haitana Mihatina Hatlaba Matung Fibam Kaiba Fibamda Fangkibagi Pung Amarom Matungda Thokibani Haidi Kuki illegal militant singna Haukiba Me Taraga Humdoi da Fakiba Naga Micham Taruki Thawai Mangkri Basi Manipur Lengaki Aswan Bani Maiti Bani Ngarang NPF ki Office Mai Tharambagi Thadokda Mi Asok Apangi Paudi Leite Haidi Aduba Haujik Faubagi Oina NPF Amadi State Lengakta Karigumba Wafam Amata Thadok Asiga Mari Lenana Thorakpa Leitri Haidi